अथुबद स्टेट असिदा शांति हंजिलगनी थाजब लै हाइना जोय किसन फोंदोखरे स्टेट सिदा मतम सांगना तंगदु लैतादना लैरकलगसु हौजिक शांति गी लंबिदा हंजिलकपा हौरे मपुंग फाना शांति हंजिलगनी थाजब मांखिबासि हंजिलकलबदि नुंगसिनब पोरक्तुना शांति मपुंग फाना हंजिलकपा ngamlagani haina thangmaiban kendra ge MLA khumuksam joy kisan ngasi thangmaiban khuya thongda mani kunja moment ki anoba retail outlet ama hangdokpagi thorong ga mari leinana mahana phongdokre mahana makhata na haikibada Manipur ki governor amasung central government su state asida athubada shanti hanjilakna bahonari haujuk maru oiribadi thokiba irang asina maram oiraga amaga thajanaba mangkhiba si thajanaba hanjinaraklaga amaga nuksinana leminaraklaba matamda lamdam asi shanti mapung phana hanjilakpa ngamgani thajaba mangna khiba asina maram oiraga lamdam asigi business sector da asobo sai theng phangi business ayamba sibaga chap manare dukan ayamba thonglona rubani ngasi sector asida anoba retail outlet hangdokpa sina business sector ase normal sida tamna hanjilakpagi khudamne miyamna sumi pairo se business sector da angamba thakta mai onselase state asigi sothariba economy phagana bahona minase haidi manikunja momentum manager thonausam dinesh maiteina haikibada leba asigi thokiba irang namaram oiraga investor sing hankiba company na singba downsizing torakhiba dukan thonglon khibana singba sector asida thabak toramba naha kya thabak leitabagi awaba kya mayonari manikunja moment na anoba outlet ase hangdoklaga staff oina haplaga thabak piba ngambasi yamna nungai company na su masida thajaba thambata natana oiraba phiba masida mateng pangbiraga maming leiraba brand taraga mathoigi nupa gi hana outlet asida hangdokpani nupi oina su outlet asida hangdoknaba thorang tawre haiki ceasefire matung nomai kapna ba lepkhibadagi ongkhana ba leirabasu airport kuntragani thoi amu hana hangdokre Pakistan amasung India lebak ani gi marakta ceasefire tawnakhibadagi ongkhana ba namaram oiraga flight service cancel tawkhiba airport kuntragani thoi nauna hangdokre hanadi airport singasi Pakistan amasung India lebak ani ongkhana ba namaram oiraga May 15 phawba airport singasi thingjinkhibani adumaku ngasi civil aviation ministry gi maikaidagi airport kuntragani thoi hangdokre masina maram oiraga passenger sing makoi na tawgadoriba airline sing adugi flight status sing check tawnaba amasung flight sing adugi mari leinaba latest information sing airline website sing dagi monitor tawnaba khangankre nauna hangdokraba airport sing adu ayambana leba asigi northern amasung western region sing dani hangdokraba airport sing adugi manungda Ambala Amritsar Adhampur Jammu amasung Srinagar yauri amaromda India amasung Pakistan lebak anigi marakta ceasefire tawnakraba matung haujuk phawbugi oina makhal amatagi nomai kapnaba amasung missile attack masingbu chathabagi paw leite ceasefire na maram oiraga haujuk phawbugi oina shanti leiri haujuk nomaijing amasung ningthokaba numitki numidang union territory asida karigumba thodok amata thokhibagi paw leite adumakpu haukiba May 10 gi numidang dadi Jammu and Kashmir gi jaga khara da drone sing paibagi khudam khara phangki thodok aduda India gi maikaidagi karigumba ceasefire thugailaklabadi madugi chapchaba pakum pi kan haina Pakistan da warning pi khraba matungdagidi haujuk shanti oire hairi Land Laikhidraba BSF ki Constable Deepak ki asiba haksang hayeng puraklagani Kashmir ki Pahalgam ki terrorist attack manung India Pakistan ani ki marakta sona ki land adu Laikhidraba Manipur ki BSF ki Constable Deepak Singha kham hayeng numitjung bapung amaga minute 10 tabada Indigo ki flight number 63511 at the Imphal da puraklagani Laikhidraba Constable si yaripok yambe makha lekai dagini haukiba tang taragi ahing nongyaida Pakistan Jammu Kashmir ki pura sector da chatharakiba attack amada sokpadagi laikan nakraba matung ngarang laikan nabang ngamdana laikhidabani laikhidrabagi thawai haksang adu hayeng nungthil Imphal International Airport ta hek thunglabaga haikat laikat tamlaba matung mahaki ponafum lamdam yaripok makha laikai da puduna awangba thaki kaikhumnabu uttuna aroiba mathau mangam pangthokani hairi BSF ki Constable Deepak Singha khamna laikhidaba former Chief Minister N Birena Thamoshona awaba phongdorakle former Chief Minister na social media da thagalakliba post amada Deepak Singha kham Jammu gi RS pura sector da masagi mathau pangthoklingai da sokpadagi laikhanaba ngamduna laikhidabani mahak Manipuri magi asangba mapari ni mahana Manipur gi mitei ama oina lebak asigi da makathokiba amasung miyam ngak sena bahona bada laukiba thodang sing adu kawngamdana leihoragani mahaki mathona marinjel adu awangba thaktai kaikhumnabu ulli laikhidraba Deepak ki imung manung na thengariba awaba khudingmaktasu saruk yabaga loinana pangba yaba mateng khudingmak pangani haina phongdorakle singjamai kendra gi MLA Khamsan Congress MLA Mega Sandranasu Deepak laikhidabada awaba phongdorakle
Board of Secondary Education Manipur na lauba ISSLC examination ki phal lauthokre sahi asigi oina mahiroi chada 91.38 ki sangda pass tawre ngasi babu parada leba bosem ki office ta pangthokkiba thoram amada ISSLC examination ki phal adu official oina lauthokibani sahi asigi oina punna mahiroi lising 37.52 enroll tawbagi manungda mahiroi lising kunthra ga taruk ka samapan ga nipu ga taruk exam thakhe madugi manungda mahiroi lising taraga nipan songa yankhai taruk na nupi masani aduga mahiroi lising taraga nipan sahunga marfu tare na nupa masani punna mahiroi lising kunthraga taruk samapan nipu humdoi thabugi manungda sada 91.39 gi sangda mahiroi lising kunthra humdoi chatre yankhai manga pass tawke exam asida government school gi oina sada 82.32 government aided school gi oina sada 91.38 aduga private school gi oina sada 94.15 ki sangda pass tawke exam asida Sandel district na mahiroi sada 100 pass tawduna khwaidagi wangna pass tawba district oire Bishnupur district na sada 96.67 atuga Kaksing district na mahiroi sada 95.52 ki sangda pass tawke mamangi matamda bosem na loba ISSLC exam da position holder amasung division na chingbagi system leirongkhiba adu National Education Policy 2020 gi anoba system asigi line da certificate cum grade statement da grade amasung grade point system da oina board ki oina mamang sahi gi April kun da laukiba warep ki matungina sahi asigi oina so parikha gi result da position amasung division system yaudre parikha sida mai paklaba mahiroi singi original certificate cum grade system oina issue tawragani school gi authorized official singna me kungani pandagi board da lakpaga candidate sing adu gi certificate cum grade system collect tawraba yagani hairi provisional certificate cum grade system su me 15 dagi issue tawba horagani hairi parikha sida mai pakhaudraba candidate sing regular candidate oina ISSLC examination thaba pamlabade makhoi gi school sing adu da parikha gi result haidokhibadagi paraga numit 95 gi manungda class 10 da amu hanna ming chanba yaragani loinana school sing adu gi maikaidagi nauna ming chalaba mahiroi sing adu result haidokhibaga numit homphuni gi manungda mahiroi sing adu gi maming board ta yohalakadabani ngasi lauthokhiba exam gi result mark marfu mathoi dagi na sama phawbada phamu mahiroi sing gi oina grade A aduga grade point ta 5 homfu mathoi dagi na marfu phawbada phamu mahiroi sing gi na grade B aduga grade point ta 4 nifu taruk taina homfu phawbada phamu mahiroi sing na grade C aduga grade point ta 3 kunthra hundoi dagi na nifu manga phawbada phangkiba singina grade D aduga grade point na 2 aduga sino dagi na kunthra ni thoi phawbada phangba singina grade E aduga grade point na ama oigani hairi International Nurse Day pangthokre malemgi mafam senba thungna pangthopagum RIMS Nurse Association na sinduna lamphel da leba RIMS Hospital gi Jubilee Hall da International Nurse Day 2025 ki thoram pangthokre Our Nurse Our Future Caring for Nurse Strengthen Economics haiba theme da pangthokiba International Nurse Day ki thoram adu da RIMS ki Director G Sunil Kumar Sharma RIMS ki MSN Sanjeev Kumar RIMS ki Chief Nursing Officer in charge ningombam IBM halna singba saruk yakhe thoram adu ka mari lena na Director Sunil Kumar na nursing na hospital amagi yanglen saru oiribani RIMS Hospital gi oina so ICU emergency na singbada nursing na anaba singbu layengba makhoibu phana bo honabada achawa thodang kya lauduna lakle hairiba nursing asibu ekoina ikai kumnaba utpa oina sahi khudingi International Nurse Day pangthoktuna lakle Manipur gi nursing gi ingtapa amadi makhoi gi haitoi sing thoiba gun naduna maram oiraga atopa leba ki hospital singda makhoi gi hospital da thabak ta honingbagi apamba phongdok narapa leire haike Kuki MLA singna anoba lenga ama semnaba honabada mateng pangnaba phirep laurokpasi afaba khongthang amani haina Rameshwar na phongdokre Manipur gi Kuki MLA sing amadi atai MLA singna su anoba lusingba ama khanduna lenga ama semba pamle masigi dama Kuki MLA singna anoba lenga ama semnaba honabada mateng pangnaba phirep laurokpasi afaba khongthang amani haina gairau kendra gi MLA Laurembam Rameshwar na phongdokre wafamase ngasi sanamahi kiyongda laikhromba lakhiba MLA Rameshwar ga paumi singa unabada mahana phongdok Mahana Makata na hai anoba lenga ama semnaba Bharat ki Prime Minister amadi Union Home Minister na haijakhibasu laikre aduna athoba matamgi manungda soiduna anoba lenga ama laklagani lengak sembada mathau taba MLA masing suga daure senior MLA kharasu haujik wari sanaba loire nahal makhai lengak semba ngamdana lerakhiba adu center na kari phirep laurokpagi haibadu ngaiduna lerakibani su haiki May 15 dagi BDF singna matam kaktana strike tawragani haina association na phongdorakre BDF singi service parents
ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ 38ꯗ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯂꯣꯏꯔꯕ ꯐꯥꯎꯕ ꯃꯈꯥ ꯇꯥꯕ ꯑꯦꯛꯁꯇꯦꯟꯁꯟ ꯑꯣꯔꯗꯔ ꯊꯣꯛꯄꯤꯗꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ BDF-ꯁꯤꯡꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯁꯨꯃꯟ ꯄꯤꯕꯤꯅꯕ ꯑꯃꯁꯨꯡ ꯁꯥꯔꯚꯤꯁ ꯔꯦꯒꯨꯂꯔ ꯇꯥꯕꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦ 15ꯗꯒꯤ BDF-ꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ BDF ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯃꯇꯝ ꯀꯛꯇꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯃꯦ 15ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯃꯇꯝ ꯀꯛꯇꯅ ꯑꯥꯔꯝꯁ ꯗꯥꯎꯟ ꯑꯃꯗꯤ ꯄꯦꯟ ꯗꯥꯎꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯆꯃꯝꯅꯩ ꯍꯥꯏꯅ MP Bimolꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯏꯕꯔ ꯂꯣ ꯑꯦꯟ ꯀꯣꯝꯕꯦꯇꯤꯡ ꯁꯥꯏꯕꯔ ꯍꯔꯥꯁꯃꯦꯟ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯕꯨꯙꯆꯟꯗ꯭ꯔ ꯀꯣꯂꯦꯖꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ MB ꯀꯣꯂꯦꯖ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯥꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯣꯛ ꯁꯚꯥꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ MAS-LSAꯒꯤ ꯑꯦꯗꯤꯁꯅꯦꯜ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯤꯅꯦꯁꯣꯔꯤ ꯃꯥꯏꯕꯝ ꯑꯃꯗꯤ MB ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯗꯥꯛꯇꯔ ꯕꯕꯥꯅꯟꯗꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯔꯥꯁꯃꯦꯟ ꯀꯌꯥꯃꯔꯨꯝ ꯂꯩ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯅ ꯑꯃꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯅꯔꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯆꯃꯝꯅꯔꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯁꯥꯏꯕꯔꯒꯤ ꯑꯣꯏꯕ ꯑꯦꯋꯦꯌꯔꯅꯦꯁ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯁꯤꯒꯨꯝꯕ ꯑꯦꯋꯦꯌꯔꯅꯦꯁ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯤꯟꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ